आकाशवाणी इम्फाल की स्टूडियो दो हजिक लेंगसिन बिदुन लाइब्रेरी बसी थोदो हंदोंना अखोई नै काई खुमजरिबा मणिपुर की मसक नायरबा मतम सांगना पॉलिटिक्स की लमदा खोंगदा बिरकलबा अदुगा हंदकता कुमसि सहिगी ओइना राष्ट्रपति द्रौपदी मुर्मुना पद्मश्री अवार्ड सिंह यंथोकपदा पब्लिक अफेयर्स हारिबा कैटेगरी सिदा मणिपुर की ओइना इहान हाना पद्मश्री मना फंगबिरबा काई खुमजरिबा पाबुंग मिंगोइना हंगचरबदा श्री थौनाउजम चाओबा सिंगनी पाबुंग नासिन मकिया काइथोपिदुना आकाशवाणी इम्फाल की स्टूडियो दे लेंगबिरकपगिदमक अहानबदा पाबुंगबु ताराम नोकशरी अना मणिपुर प्रजाबु खुरमजरी अमसुंग ऑल इंडिया रेडियो की स्टाफ पुनमकपसु खुरमजरी यामना नुंगाइजै पाबुंगना मतम सांगना राजनीति की लमदा तौबिरकप दान मयाम अदुबु सखंगबिदना भारत सरकारना यामना लेमजनिंगाई ओइरबा पद्म अवार्ड सिंगी मनुंगदा अमा ओइरिबा पद्मश्री मना पीबिदना पाबुंग बिकाई खुमने बिरकपसि पाबुंग खक्की साउथोकचनिंगाई ओइबतनातना खोइगी स्टेट मणिपुर की अखोइ पुमनमक्की यामना साउथोकचनिंगाई ओइबा अदुगुम पुंगफम अमनी मिकुप अमनी हाइबसि थमजगे अहानबसिदि पाउंगसी कदाइदा पोकपीबनो इमा बाबा की मिंग करी करी कौई अदुगा पोंगना फमलमदमना कदाइदनो हाइबना सिंगबा चौराकपा वाहुदो ओइना खजिक्तंग थम्बियो पाउ अहाक एंकोमजा लिसिंगवा चमापन कुंथ्रा तरेटा मे थाला पोकपने आइगी पोकलिबम फमदी उलो हारिबा नंबोल असेंबली कॉन्स्टिट्यूएंसी वनुंगदा लैबा बेष्णुपुर डिस्ट्रिक्ट की मनुंग चनबा उलो मयाय काई थौनाओजम लेकाई हैना खंगनबदुदा अहाक पोकचबने आइगी इपागी ममिंग लेट टीएच हेराज सिंह महागना पोकपीबनी इमागी ममिंगना थौनाओजम ओंबी लेट टीएच इबेमचा देवी कौए आइगी बाबाजी सी पेना सकपा याम इंडिजिनस की वैबा यामना नुंगसीबा अदुगुंबा जंत्रा पेना हाइबदु सकपा निपानी अइना वारी मतंग डिजनिंगे ताकपियो पाउ मतम खरदि संग तारे अहाक इमाना हे पोलकपदा पोलियो तौरमे हौगटप चप्प ngamdaba पोलियो हाइबसी मतमदो खंगदे कनामतना पोलियो की हिदाक पिथकपसु लेते तौहरकान फननबसु लेते अदुम संसार के हौनबी ओरा मानेना अदुम थंबीबने चाही 12 का था अहुम चुपना हौगट चटप ngamde सागी चाही 23 सुराबा भावा चटप ngamददना इमाना बोरा मना आइगी निजोन सी योमछलगा ख्वांगला थौरी अम पुल्लगा खुना सौरगा सम खुना इन चले इमाना नोंमा मांगोंदा फमलगा मुन्ना येंगलगा इबुंगो नंगबो अमुक्तदि नामानबुगुमला हौगलुने इमाना नंगबो हौगलहन्निंगखेदा कोरमा मिते मपि जोर जोर ताबसिदा आइगी पुंगनिंगसिदा फावे आई सिरसु दुंगारे इमाना सिबु असुक यौना इमाना खल्लिबा असिदबो आइना मसिदा हौगत्रदि आई सिरसु फुक लाउना हौगले मसे अंगकपनी होजिकी मतमदा पोलियो द नाखरकाना मसा मथंदा हौगचबा हाइबसे लाइनरा इशोरनरा इमाना ताप कोनसलगा इबुंगो नंग नमानबगुम चलेको नुंगाइरदको नंग ngasiदगी नागनुको नंग अनाबाइबरु लेतना नसाजी अफवा नमानबगा चांगदमलबा ngamna नंग चलुको ने इमाना कोलगा कपे मितुदे खरगा चतना आई स्कूल तंबा होरे चाही 23 की मतुंगला स्कूल तंबनीना इमानबगा मानबा ngamdre एलपी द तमगा अहाक जोनाथन स्कूल दा आइना मैट्रिक पास तौबसी 1960 दा पास तौरे इमानबसिंगना मैट्रिक अन्नंगना तौखरबने आइना 1960 दा जोनाथन दा पास तौर मतुंगला ई डीएम कॉलेज दा कॉमर्स होना आई लवे आईकॉम कोरमी आईए अदगी अदो कोरम मतमदुनी डीएम कॉलेज से असम की यूनिवर्सिटी की मखादा लेरमे मरमना कॉलेज असी ख्वाइदै फबा असम यूनिवर्सिटी की मखादा ख्वाइदै फबा डीएम कॉलेज ने होजिक डीएम यूनिवर्सिटी वोलिबसे अखोइ पुनमंगना आदा चटपदा स्पोर्ट्स हाइरो इरोइबदा हाइरो यो थांगबा हाइरो बॉक्सिंग लोइनमक खोइना लोवनी नॉर्थ ईस्ट की लेरिबा कॉलेज मैम दगे
ꯑꯗꯨꯃꯥꯏꯅ ꯑꯩ ꯗꯦꯝ ꯀꯣꯂꯦꯖꯀꯤ ꯀꯣꯟꯇꯦꯁ ꯑꯃ ꯇꯧꯕꯗ ꯑꯩꯅ ꯃꯤꯁꯇꯔ ꯗꯦꯝ ꯀꯣꯂꯦꯖ ꯑꯩ ꯇꯥꯈꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤ ꯕ꯭ꯌꯨꯇꯤ ꯀꯟꯇꯦꯁ ꯍꯥꯏꯅ ꯇꯧꯕ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯃꯅꯥꯎꯕꯤ ꯑꯗꯩ ꯅꯤꯂꯃꯅꯤ ꯀꯥꯏꯅ ꯃꯈꯣꯏ ꯂꯩꯔꯝꯕꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯣꯗꯤ ꯕꯤꯜꯗꯔꯒꯤ ꯀꯟꯇꯦꯁ ꯇꯧꯕꯗ ꯏꯕꯥ ꯏꯕꯨꯡꯉꯣ ꯂꯣꯈꯦꯟꯗ꯭ꯔꯣꯅ ꯃꯤꯁꯇꯔ ꯇꯥꯏ ꯑꯩ 7 ꯄꯣꯖꯤꯁꯟꯗ ꯂꯥꯛꯑꯦ ꯑꯩꯅ ꯃꯁꯤ ꯄꯟꯖꯔꯨꯕꯗꯤ ꯑꯩꯅ ꯅꯤꯡꯈꯤ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯔꯝꯕꯒꯨꯝꯅ ꯃꯗꯨꯗꯒꯤ ꯑꯩ ꯅꯥꯔꯛꯇꯦ ꯅꯥꯕ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯗꯕ ꯅꯍꯥꯔꯣꯟꯁꯤꯡꯅ ꯗ꯭ꯔꯛ ꯆꯥꯔꯤꯕ ꯌꯨ ꯊꯛꯏꯕ ꯅꯠꯇ꯭ꯔꯒ ꯀꯥꯅꯤ ꯆꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯆꯥꯔꯣꯏꯗꯧꯕꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯪꯉꯛꯇꯦ ꯏꯃꯥꯟꯅꯕꯁꯤꯡꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯈꯣꯡꯅ ꯂꯥꯛꯑꯒ ꯑꯩꯍꯥꯛ ꯌꯪ ꯐꯤꯖꯤꯛꯁꯇ ꯀ꯭ꯂꯕꯇ ꯌꯥꯎꯏ ꯇ꯭ꯔꯥꯎ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗꯩꯗ ꯁꯥꯝꯒꯦꯁꯣꯔ ꯍꯥꯏꯅ ꯑꯃꯒ ꯂꯩꯔꯝꯃꯤ ꯑꯃꯅ ꯂꯣꯀꯦꯟꯗ꯭ꯔꯣ ꯍꯥꯏꯅ ꯃꯔꯨꯞꯁꯤꯡ ꯂꯣꯀꯦꯟꯗ꯭ꯔꯣꯗꯤ ꯂꯩꯔꯤ ꯑꯗꯨꯝꯅ ꯁꯥꯟꯅꯕ ꯌꯥꯎꯖꯔꯛꯑꯒ ꯂꯂꯥꯡꯒꯨ ꯃꯈꯣꯡꯒꯤ ꯄꯨꯈ꯭ꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯏꯔꯣꯏꯐꯝꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯍꯛꯆꯥꯡ ꯐꯕꯒꯤ ꯃꯔꯝꯗ ꯂꯧꯖꯔꯛꯏ ꯃꯗꯨꯗ ꯆꯤꯟꯖꯥꯛꯁꯦ ꯐꯠꯇꯕ ꯆꯥꯗꯕ ꯑꯣꯖꯥ ꯏꯟꯗ꯭ꯔꯃꯅꯤꯅ ꯌꯥꯗꯦ ꯆꯨꯔ ꯊꯛꯍꯟꯗꯦ ꯀꯥꯅꯤ ꯆꯥꯍꯟꯗꯦ ꯀ꯭ꯋꯥ ꯆꯥꯍꯟꯗꯦ ꯀꯔꯤꯒꯨꯝꯕ ꯆꯥꯖꯗꯦ ꯃꯁꯤꯅ ꯑꯩꯒꯤ ꯍꯧꯔꯛꯄꯗꯨ ꯑꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡꯅ ꯄꯣꯂꯤꯑꯣ ꯅꯥꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯅ ꯆꯠꯄꯤꯈꯤꯕ ꯑꯗꯨꯒ ꯆꯍꯤ 34 ꯁꯨꯕꯤꯔꯕ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯝꯅ ꯃꯁꯥꯁꯦ ꯐꯅ ꯎꯖꯔꯤ ꯍꯥꯏꯕ ꯇꯥꯏ ꯃꯁꯤ ꯄꯥꯕꯨꯡꯒꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯍꯣꯠꯅꯖꯃꯟꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯄꯥꯕꯨꯡ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯤ ꯄꯥꯕꯨꯡꯅ 1970ꯗ ꯄꯣꯂꯤꯇꯤꯛꯁꯇ ꯖꯣꯏꯟ ꯇꯧꯈꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯂꯩꯖꯩ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯄꯥꯕꯨꯡꯁꯤ ꯀꯔꯤ ꯁꯤꯟꯐꯝꯗ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯕꯤꯈꯤꯕꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯣꯂꯤꯇꯤꯛꯁꯇ ꯖꯣꯏꯟ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗꯅ ꯀꯔꯤ ꯁꯤꯟꯐꯝꯁꯤꯡꯗ ꯂꯩꯕꯤꯔꯝꯃꯤ ꯑꯗꯨꯋꯥꯏꯗꯁꯨ ꯈꯔ ꯊꯝꯕꯤꯔꯝꯃꯤ ꯑꯩ ꯑꯍꯥꯟꯕꯗ ꯅꯝꯕꯣꯜ ꯂꯩꯔꯦꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯔꯒꯤꯌꯣ ꯑꯣꯖꯥ ꯌꯥꯏꯃꯅ ꯂꯥꯛꯑꯒ ꯃꯁꯤꯗ ꯑꯣꯖꯥ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯇꯝ ꯈꯔ ꯑꯣꯖꯥ ꯑꯣꯏꯖꯔꯝꯃꯤ 1970ꯗꯒꯤ ꯑꯩꯍꯥꯛ ꯑꯣꯖꯥ ꯑꯣꯏꯕꯗꯨ ꯔꯤꯖꯥꯏꯟ ꯇꯧꯔꯒ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯉꯤ 1970ꯗ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯂꯤꯡꯈꯠꯄꯗ ꯑꯣꯖꯥ ꯀ꯭ꯔꯤꯁꯅ ꯃꯣꯍꯣꯟ ꯍꯥꯏꯗꯅ ꯀꯩꯁꯥꯝꯊꯣꯡꯗ MPꯁꯨ ꯀꯥꯔꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯗ꯭ꯔꯤꯉꯩꯗ ꯑꯣꯖꯥ ꯀ꯭ꯔꯤꯁꯅ ꯃꯣꯍꯟꯒꯤ ꯁꯪꯒꯣꯏꯗ ꯍꯧꯕ ꯁꯂꯥꯝꯒꯤ ꯑꯣꯖꯥ ꯇꯣꯝꯕꯤ ꯒꯝꯚꯤꯔ ꯁꯤꯡ ꯍꯥꯏꯅ ꯍꯧꯖꯤꯛ ꯗꯨꯀꯥꯟꯒ ꯂꯩꯔꯤꯕ ꯁꯂꯥꯝꯒꯤ ꯒꯝꯚꯤꯔ ꯃꯌꯥꯝꯁꯤ ꯌꯥꯎꯕ꯭ꯔꯥ ꯑꯣꯖꯥ ꯌꯥꯏꯃ ꯑꯂꯤꯃꯨꯗꯤꯟ ꯁꯦꯡꯃꯥꯏ ꯆꯥꯎꯕꯅꯆꯤꯡꯕ ꯌꯥꯎꯔꯒ ꯑꯩ ꯃꯗꯨꯗ ꯄꯣꯂꯤꯇꯤꯛꯁ ꯆꯪꯕꯁꯤ 1970ꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯍꯥꯏꯕꯁꯦ ꯂꯤꯡꯈꯠꯂꯒ ꯑꯩ ꯃꯗꯨꯗ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯖꯩ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯑꯁꯤ ꯃꯥꯒꯤ ꯁꯤꯝꯕꯣꯜ ꯁꯥꯏꯀꯜꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦꯅ ꯃꯌꯥꯝꯁꯤ ꯑꯃꯃꯝ ꯄꯨꯈꯠꯅꯔꯛꯏ ꯃꯩ ꯁꯥꯇꯤꯟ ꯄꯨꯈꯠꯂꯛꯄ ꯑꯃ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗꯨ ꯂꯩꯕꯗꯨ ꯄꯨꯈꯠꯅꯔꯛꯄꯗ ꯑꯩꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯕꯗꯤ ꯁꯥꯏꯀꯜꯅꯤ ꯁꯥꯏꯀꯜꯁꯤ ꯇꯧꯕꯤꯌꯨ ꯌꯥꯔꯗꯤ ꯑꯍꯜ ꯂꯃꯟ ꯅꯥꯏꯅ ꯍꯧꯒꯠꯂꯒ ꯑꯩꯅ ꯍꯥꯏꯕꯗ ꯁꯂꯥꯝ ꯇꯣꯝꯕꯤꯅ ꯑꯩꯉꯣꯟꯗ ꯃꯁꯤ ꯐꯖꯩꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯅ ꯁꯥꯏꯀꯜꯁꯤ ꯌꯥꯕꯤꯈꯤ ꯁꯥꯏꯀꯜꯅ ꯁꯤꯝꯕꯣꯜ ꯑꯣꯏꯕꯁꯤ ꯑꯗꯒꯤ ꯑꯃꯨꯛ ꯈꯕꯔ ꯑꯃ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯕꯔꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯎꯁ ꯄꯤꯠꯁ ꯑꯣꯏꯅ ꯄꯥꯔꯇꯤꯒꯤ ꯈꯕꯔ ꯑꯃ ꯂꯤꯡꯁꯤ ꯍꯥꯏꯗꯅ ꯂꯤꯡꯕꯗ ꯃꯇꯝꯗꯨꯗ ꯁꯤꯃꯥꯟꯇꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤꯅꯤ ꯑꯗꯒꯤ ꯈꯣꯂꯥꯎꯅ ꯀꯝꯃꯨꯅꯤꯁꯀꯤꯅꯤ ꯀꯥꯏꯅ ꯂꯩꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯃꯇꯝꯗꯨꯗ ꯈꯕꯔꯁꯤ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯅꯤ ꯍꯥꯏꯅꯔꯛꯄ ꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯍꯥꯏꯅꯩ ꯑꯗꯩ ꯍꯧꯒꯠꯂꯒ ꯑꯩꯅ ꯁꯣꯅꯥꯔ ꯕꯪꯒ꯭ꯂꯥ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯁꯅꯥ ꯂꯩꯕꯥꯛ ꯁꯣꯅꯥꯔ ꯃꯅꯤꯄꯨꯔ ꯍꯥꯏꯕꯅꯤ ꯁꯅꯥ ꯂꯩꯕꯥꯛ ꯊꯣꯟꯁꯤꯅꯦ ꯍꯥꯏꯗ ꯑꯗꯩꯗꯤ ꯀꯩꯅꯣ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯉꯥꯛꯊꯣꯔꯛꯄꯁꯦ ꯍꯥꯏꯅ ꯍꯥꯏꯔꯗꯅ ꯃꯗꯨꯗ ꯊꯣꯜꯂꯤ ꯃꯗꯨꯒꯤ ꯈꯕꯔ ꯅꯝꯅꯕꯒꯤꯗꯃꯛꯇ ꯃꯦꯆꯤꯟ ꯂꯧꯕꯁꯤ ꯖꯣꯏꯆꯟꯗ꯭ꯔꯒ ꯏꯕꯥꯅꯤ ꯀꯜꯇꯥꯗ ꯆꯠꯂ ꯁꯦꯀꯦꯟ ꯍꯦꯟ ꯑꯃ ꯂꯧꯔꯛꯑꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤꯒꯤ ꯂꯝ ꯑꯁꯦ ꯑꯩꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯥꯔ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯃꯁꯦ ꯄꯨꯈ꯭ꯔꯤꯗꯣ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯑꯃ ꯃꯥꯒꯤ ꯄ꯭ꯔꯦꯃꯤꯌꯝ ꯊꯤꯒꯗꯧꯁꯤ ꯌꯥꯝ ꯆꯥꯎꯕꯗꯣ ꯑꯦꯛꯖꯦꯝ ꯇꯧꯔꯒ ꯑꯂꯤꯝꯅ ꯄꯥꯟꯕ ꯃꯇꯝꯗ ꯂꯧꯔꯒ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯁꯅꯥ ꯂꯩꯕꯥꯛꯁꯤ ꯂꯅꯥꯏꯒꯤ ꯂꯩꯈ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯑꯩꯍꯥꯛ ꯄꯥꯔꯇꯤꯁꯤꯗ 1970ꯗ ꯆꯪꯉꯒ ꯑꯟꯗꯂꯣꯟ ꯌꯥꯎꯔꯦ ꯁ꯭ꯇꯦꯠ ꯍꯨꯗ ꯄꯤꯌꯨ ꯍꯥꯏꯗꯅ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯍꯜꯂꯛꯇ ꯃꯩ ꯊꯥꯅꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯩ ꯊꯥꯗꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯥꯔꯒ
ꯑꯩꯈꯣꯏ ꯖꯦꯟꯗ ꯊꯝꯕꯗ ꯌꯧꯖꯔꯦ ꯖꯦꯟꯗ ꯆꯟꯗꯗꯅ ꯑꯇꯣꯞꯄ ꯖꯦꯟ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯈꯥꯔꯒ ꯊꯝꯃꯦ ꯑꯗꯨꯃꯥꯏꯅ 70ꯗ ꯌꯥꯎꯔꯒ 70ꯗ MPꯒꯤ ꯏꯂꯦꯛꯁꯟ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯁꯂꯥꯝꯒꯤ ꯇꯣꯝꯕꯤ ꯂꯦꯞꯍꯜꯂꯦ ꯁꯂꯥꯝ ꯇꯣꯝꯕꯤꯁꯦ ꯀꯥꯗꯦ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯕꯗꯒꯤ ꯔꯦꯀꯒꯅꯥꯏꯖ ꯇꯧꯈꯤꯕꯅꯤ ꯄꯥꯔꯇꯤ ꯑꯁꯤ 72ꯗ ꯁ꯭ꯇꯦꯠꯍꯨꯗ ꯄꯤꯔꯦ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯄꯤꯔꯦ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯄꯤꯕ ꯀꯥꯟꯗ 60 ꯁꯤꯠ ꯈꯥꯏꯗꯣꯛꯑꯦ 30 ꯑꯣꯏꯔꯝꯕꯗꯒꯤ 60ꯗ ꯈꯥꯏꯗꯣꯛꯑꯦ ꯑꯣꯏꯅꯥꯝ ꯅꯝꯕꯣꯜ ꯍꯥꯏꯔꯝꯕꯗꯨ ꯑꯣꯏꯅꯥꯝ ꯑꯃ ꯅꯝꯕꯣꯜ ꯑꯃ ꯁꯨꯃꯥꯏꯅ ꯊꯣꯛꯇꯅ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝ ꯂꯩꯔꯝꯕꯗꯨ ꯑꯅꯤ ꯊꯣꯛꯈꯤꯕꯗꯨ ꯑꯅꯤ ꯁꯦꯡꯃꯥꯏꯗ ꯑꯅꯤ ꯊꯣꯛꯄ ꯂꯝꯁꯥꯡꯒ ꯑꯅꯤ ꯊꯣꯛꯑꯒ ꯍꯨꯄꯨꯒꯤ ꯐꯨꯜ ꯐ꯭ꯂꯦꯖꯦꯠꯀꯤ 1972ꯗ ꯏꯂꯦꯛꯁꯟ ꯇꯧꯕ ꯀꯥꯟꯗ ꯑꯩꯍꯥꯛ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤꯗ ꯑꯩꯍꯥꯛ 24 ꯅꯝꯕꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯂꯦꯞꯄꯦ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗ ꯅꯍꯥꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯂꯩꯈꯤꯗ꯭ꯔꯕ ꯗꯥꯛꯇꯔ ꯆꯟꯗ꯭ꯔꯃꯅꯤ ꯃꯥꯁꯨ ꯂꯝꯌꯥꯟꯕꯔꯣꯝꯗꯒꯤ ꯂꯥꯛꯏ ꯃꯥꯁꯨ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯄꯥꯁꯣꯏꯗ ꯂꯦꯞꯄꯤ इबानी काबनी वोट 1972 कार मतमदा चंद्रमणि मागी गाइड तौबीबा सनसम गौरहरी नाम लेरंबा कोलुंगी सेक्रेटरी ओरंबा माना गाइड तौरगा स्पीकर लौखी अवांगपा थाकता फंगरे कोइदी एमएलए ओइना 1972 से एमएलए ओ लेजे अदगे अमो डिजॉब तौखिदना 1974 दा चहीनी लेपकांदा 72 दा अलीमुद्दीन चीफ मिनिस्टर ओय when I am education minister ओय अखोई एमएलए ओय 1974 दा अमुक हन्ना आई मणिपुर पीपल्स पार्टी लेपगा अनिरक सुबोयना या काय असुमाइना समझन जरबटा 1972 कारे 74 कारे अरे चही तरुक चटपा मोराई देसाईना पानबई मतमना चही तरुक चटपाना कॉन्स्टिट्यूशन सेमतोगा लेरुरे मद 80 दमुक तवे चही तरुक लेरगा अदुसो इ कारे 85 सु मु कारे 90 सु कारे 95 की चही 15 सुरकपगी 1970 to 1995 की चही 15 सुरकपसिदा अहाक्सी पोरे 95 ता पोर चामी रकनो दा पोय अदुदगी दी 95 ता पोरगा 96 की जून दा मुक था तरुक लेरगा आइसी एमपी होना आई खल्ले एमपी होना लोकसभा होना लेपी लेवल लोकसभा ने मदर लेवल लोकसभा अखोई 96 ते कारक पदना अहुम लक 11 ने 12 ने 13 ने बासपाई लेबा मतमदा अहाक अहुम सुबसी कोलुंगला पाक्तगा भाजपाई लाक्ता तौखिरो मैं उबिरेनी अहुम लक्काबसी थंगना लोकसभा दा इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी गी एमपी होना अहुम लक थंगना काजरे एमएलए दना 1970 to 1995 or 25 years continuously कारगा मयांग सेवा तौजरपने यामन नुंगाइजै पाउंगी राजनीति की करियर की मतंगदा यामन मरिक चुंबो वाफम सिंह पाउंगना थंबिबसी ताजबदे यामन नुंगाइजै मखा मुक चथजरक पोइना पाउंग खोइना खंगजबदा पाउंगसी मणिपुर की ओइना एमएलए कारिंगे मतमदा तोंगान डिपार्टमेंट कया की मिनिस्टर सिंह ओइबिरंबा इवन डिप्यूटी चीफ मिनिस्टर फाबो ओइबिरंबा लेख्रे मणिपुर की कॉन्टेक्स्ट दा अहन बोइना लाक्षरगा पाउंगना रेवेन्यू मिनिस्टर ओइदिंगे मतमदा मरु ओइखरब लम कयामा इवन अखोइगी इनक नकपदा रेडियो स्टेशन की मनाक्तगा लैरिबा स्वाई याउना मफम कयादा लम कया कनबिरंबगी गवर्नमेंट की लम कया मांगिदना होनारंबगी वारी सिंगे खोइना ताजब लै पाउंगना मिनिस्टर ओइरिंगेगी वारी अमसुंग रेवेन्यू मिनिस्टर ओइबिरिंगै द पांगथोकपिरंबा मसक नाइबा थबक खरगी मतंगदसु खर थंबियो पाउ एहा चीफ मिनिस्टर मंगागी मखादा कैबिनेट मिनिस्टर ओइबा डिप्यूटी सीएम ओइबा फंगजकी हारिबा मतमदुदा डिपार्टमेंट अइना पुरमदबा डिपार्टमेंट थोदोकपा यावदे करम यावी एजुकेशन से आई पुरमदे पीडब्ल्यूडी आई पुरमदे अनीसी करिगिनो आई याम्बा मा लेट टेस्ट बीरा डायरेक्टर ओरमबदगी पोथारब मतुंगदा अइना एमपी चखरकाना मानमु छिलौदना नंबोल केंद्रदगी कारआगा मंत्री ओरमे माना डायरेक्टर ओदना एजुकेशन दा लेबनीना अइ मदुदा मदुपुबा यावरकते रेवेन्यू मंत्री होना एज ए रेवेन्यू मंत्री अइना पुबा कांदा पनबा याबा खरदा मणिपुर पुनमक्ता पाट टुरेन छि लिलाम लौरमे सिदगी कैसामपाकिर मया लेबा टुरेन छि बावबा लंबुन बावबा लिलाम लावे
ꯂꯤꯂꯥꯝ ꯋꯣꯛꯈ꯭ꯔꯒ ꯄ꯭ꯔꯖꯥꯅ ꯆꯥꯕ ꯐꯪꯗꯦ ꯀꯣꯝ ꯄꯥꯠ ꯂꯩꯔꯤꯕ ꯍꯩꯉꯥꯡ ꯄꯥꯠ ꯑꯂꯨ ꯄꯥꯠ ꯂꯣꯏꯅꯃꯛꯁꯤ ꯂꯤꯂꯥꯝ ꯂꯧꯋꯦ ꯃꯁꯤ ꯂꯤꯂꯥꯝꯁꯦ ꯄꯥꯝꯕꯤꯁꯤ ꯀꯛꯊꯠꯂꯒ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯅ ꯆꯥꯒꯗꯕ ꯄ꯭ꯔꯖꯥꯒꯤ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯅ ꯊꯝꯃꯝꯕꯁꯦ ꯃꯁꯤ ꯑꯆꯧꯕ ꯄ꯭ꯔꯖꯥꯗ ꯀꯥꯟꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯈꯤ ꯑꯅꯤꯁꯨꯕꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯥꯠꯅꯔꯕ ꯇꯥꯏ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯀꯣꯅꯨꯡ ꯂꯝꯄꯥꯛꯁꯤ ꯀꯟꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯑꯦꯖ ꯑꯦ ꯔꯦꯚꯤꯅ꯭ꯌꯨ ꯃꯤꯅꯤꯁꯇꯔ ꯑꯩꯅ ꯃꯁꯤ ꯀꯣꯅꯨꯡ ꯂꯝꯄꯥꯛꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯀꯥꯟꯗ ꯈꯟꯈꯤꯕ ꯋꯥꯈꯟꯗꯤ ꯚꯒꯋꯥꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯆꯔꯤꯕꯁꯤꯡꯅ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯀꯥꯡ ꯆꯤꯡꯉꯛꯄ ꯃꯇꯝꯗ ꯍꯣꯂꯤꯒꯤ ꯃꯇꯝꯗ ꯀꯥꯡ ꯆꯤꯡꯉꯛ ꯃꯇꯝꯗꯨꯗ ꯀꯣꯅꯨꯡ ꯂꯝꯄꯥꯛꯁꯤ ꯃꯇꯝ ꯑꯃꯗ ꯑꯣꯀꯣꯟ ꯌꯦꯡꯒꯣꯜ ꯁꯥꯗꯨꯅ ꯀꯨꯀꯤꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯥꯔꯝꯃꯕ ꯃꯐꯝꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯀꯕꯨꯏꯒꯤ ꯑꯆꯧ ꯑꯆꯧꯕꯒꯤ ꯌꯨꯝ ꯁꯥꯗꯅ ꯗꯣꯂꯥꯟ ꯁꯥꯗꯅ ꯂꯩꯔꯝꯃꯕꯅꯤ ꯑꯩ ꯗꯤꯇꯦꯜ ꯍꯥꯏꯖꯔꯣꯏ ꯃꯗꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯖꯔꯗꯤ ꯀꯥꯡ ꯆꯤꯡꯉꯀꯥꯟꯗ ꯑꯣꯛ ꯑꯃ ꯆꯦꯟꯁꯤꯜꯂꯈ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯌꯦꯟ ꯑꯃ ꯄꯥꯏꯁꯜꯂ ꯀꯥꯡꯗꯣ ꯇꯣꯡꯉꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯥꯡꯈꯥꯏꯅꯗꯅ ꯐꯨꯅꯗꯅ ꯁꯤꯅꯗꯅ ꯊꯣꯛꯀꯗꯕꯅꯤ ꯑꯅꯤꯁꯨꯕꯅ ꯑꯩꯈꯣꯏ ꯀꯥꯡꯒꯤ ꯃꯇꯝꯗ ꯃꯤꯁꯤ ꯄꯣꯄꯨꯂꯦꯁꯟ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗ ꯁꯣꯝꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯇꯥꯔꯒ ꯃꯣꯏꯅ ꯆꯔꯆ ꯁꯥꯖꯟꯗꯅ ꯀꯩꯗꯧꯗꯅ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯃꯥꯡꯉꯛꯀꯗꯧꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯁꯨ ꯇꯣꯛꯄ ꯌꯥꯔꯣꯏ ꯑꯃꯅ ꯌꯥꯎꯁꯪꯒꯤ ꯃꯇꯝꯗ ꯍꯋꯥ ꯒꯥꯔꯤ ꯊꯥꯐꯝ ꯂꯩꯇꯕ ꯍꯣꯂꯤ ꯁꯛꯄ ꯂꯥꯛꯄ ꯃꯇꯝ ꯇꯧꯕꯁꯦ ꯈꯟꯗꯨꯅ ꯑꯩꯅ ꯃꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯑꯩꯍꯥꯛꯀꯤ ꯋꯤꯁꯗꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯀꯧꯔꯒ ꯄ꯭ꯔꯖꯥꯅ ꯀꯟꯕꯅꯤ ꯑꯩꯅ ꯂꯣꯏꯅ ꯄ꯭ꯔꯖꯥꯁꯤ ꯀꯧꯔ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯗꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯒ ꯃꯗꯨꯗ ꯃꯁꯤ ꯀꯜꯂꯝꯕꯅ ꯉꯁꯤꯗꯤ ꯂꯝꯖꯥꯃ ꯁꯪꯂꯦꯟꯒꯤ ꯑꯦꯂꯣꯠ ꯇꯧꯔꯝꯕꯅꯤ ꯑꯩꯅ ꯕꯣꯔꯗꯀꯤ ꯑꯩꯅ ꯑꯦꯂꯣꯠ ꯇꯧꯔꯝꯕꯅꯤ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯂꯝꯄꯥꯛ ꯀꯟꯕꯁꯦ ꯀꯟꯅꯕꯗ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯇꯤꯡꯈꯤꯗꯦ ꯄꯩꯁꯥ ꯂꯩꯔꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯃꯗꯨ ꯋꯥꯔꯤ ꯁꯥꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯤ ꯀꯜꯂꯛꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯑꯔꯨꯕ ꯑꯩꯒꯤ ꯋꯤꯁꯗꯝ ꯑꯩꯅ ꯅꯤꯡꯖꯕꯗꯨꯒꯤ ꯊꯨꯡꯗꯨꯅ ꯉꯁꯤꯗꯤ ꯀꯣꯅꯨꯡ ꯃꯃꯥꯡꯁꯤꯅ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯁꯛꯍꯦꯟ ꯃꯨꯟꯁꯦꯟ ꯂꯣꯏꯔꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯃꯐꯝ ꯑꯣꯏꯅ ꯊꯝꯖꯔꯤꯕꯁꯤ ꯃꯁꯤꯇꯪ ꯑꯣꯏꯔꯗꯤꯅ ꯇꯧꯖꯔꯝꯕꯅꯤ ꯑꯅꯤꯁꯨꯕꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯁꯦ ꯂꯣꯏꯅꯃꯛꯁꯦ ꯑꯩꯅ ꯇꯛꯊꯣꯛꯑꯒ ꯃꯗ ꯂꯩꯔꯕ ꯇꯥꯡꯈꯨꯜꯅ ꯌꯥꯝꯃꯤ ꯀꯕꯨꯏꯒꯅ ꯍꯥꯏꯔꯤꯕ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯂꯩꯔꯤꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯌꯥꯝ ꯁꯥꯟꯅꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯄꯨꯝꯅꯃꯛꯁꯤ ꯁꯨꯅ ꯂꯩꯕꯁꯦ ꯚꯥꯔꯠꯇ ꯂꯩꯇꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯂꯞ ꯔꯣꯂꯤꯡ ꯀꯦꯅꯤꯌꯟ ꯐꯥꯎꯕ ꯇꯧꯔꯒ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯐꯝ ꯐꯥꯎꯕ ꯍꯥꯞꯄꯒ ꯂꯣꯏꯅꯃꯛ ꯁꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯑꯩꯅ ꯔꯦꯚꯤꯅ꯭ꯌꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯁꯤ ꯀꯟꯖꯔꯝꯕꯅꯤ ꯇꯛꯊꯣꯛꯑꯝꯕꯅꯤ ꯃꯌꯥꯝꯗꯣ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯥꯗ ꯍꯧꯖꯤꯛ ꯏꯁꯇꯣꯔ ꯇꯞ ꯊꯥꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯒꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯩꯅ ꯃꯣꯏ ꯄꯇꯥ ꯄꯤꯔꯝꯃꯤ ꯃꯤꯒꯤ ꯂꯅꯥꯏꯅ ꯇꯛꯁꯟꯗꯅ ꯂꯧꯔꯝꯃꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯐꯕ ꯒ꯭ꯔꯥꯎꯟ ꯑꯣꯏꯔꯦ ꯇ꯭ꯔꯥꯎꯒꯤ ꯑꯩꯅ ꯄꯇꯥ ꯄꯤꯔꯝꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯔꯤꯚꯤꯅ꯭ꯌꯨ ꯄꯥꯏꯔꯤꯉꯩꯗ ꯑꯩꯅ ꯍꯧꯗꯣꯛꯅꯤꯡꯉꯝꯕꯁꯦ ꯂꯣꯏꯅꯃꯛ ꯁ꯭ꯀꯨꯜ ꯄꯨꯝꯅꯃꯛ ꯀꯣꯂꯦꯖ ꯄꯨꯝꯅꯃꯛ ꯙꯔꯃꯖꯣꯔꯤ ꯀꯣꯂꯦꯖ ꯂꯩꯔꯤꯕ ꯂꯩꯔꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯄꯇꯥ ꯇꯥꯍꯟꯒꯗꯕꯅꯤ ꯃꯣꯏꯅ ꯑꯃꯨꯛ ꯒꯁꯅꯥ ꯊꯤꯔꯒ ꯑꯩꯈꯣꯏ ꯔꯤꯚꯤꯅ꯭ꯌꯨ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯂꯤꯁꯤ ꯊꯝꯖꯔꯝꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯄꯥꯎꯡ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯑꯃꯇꯪ ꯂꯧꯈꯠꯆꯔꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄꯥꯎꯡ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗ ꯄꯇꯥ ꯂꯥꯟꯅ ꯄꯤꯁꯜꯂꯝꯕ ꯑꯗꯨꯒ ꯑꯦꯟꯀ꯭ꯔꯣꯁ ꯇꯧꯗꯨꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯃꯤ ꯇꯥꯁꯤꯜꯂꯝꯕ ꯀꯌꯥꯒꯤ ꯋꯥꯊꯣꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤ ꯃꯁꯥꯏꯁꯤꯗ ꯄꯥꯎꯡꯒꯤ ꯃꯣꯠ ꯈꯖꯤꯛꯇꯪ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯁꯤ ꯃꯁꯤ ꯍꯥꯟꯅ ꯑꯩ ꯐꯣꯔꯦꯁ ꯄꯥꯏꯔꯝꯃꯦ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯑꯟꯔꯤꯖꯥꯔꯚ ꯍꯥꯏꯕ ꯑꯃ ꯂꯩꯕꯁꯦ ꯃꯁꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯁꯤ ꯌꯥꯝꯅ ꯄꯥꯔꯁꯦꯟꯇꯦꯖ ꯌꯥꯝ ꯄꯤꯛꯅ ꯂꯩꯖꯕꯅꯦꯕ ꯍꯥꯏꯔꯤꯕꯁꯤꯗ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯀꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕꯅ ꯑꯦꯟꯀ꯭ꯔꯣꯁ ꯇꯧꯒꯦ ꯍꯥꯏꯔꯕ ꯏꯚꯟ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯒꯦ ꯍꯥꯏꯔꯕ ꯐꯥꯎꯕ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯒꯦꯖꯦꯠꯇ ꯌꯥꯎꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗꯤ ꯆꯪꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯔꯤꯃꯈꯩ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯁꯤ ꯑꯩꯈꯣꯏ ꯆꯥꯡ ꯍꯦꯟꯒꯠꯅꯕ ꯗꯔꯀꯥꯔ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯒꯤ ꯂꯥꯛꯏꯕ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯤꯕ ꯄꯣꯠ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯣꯏꯕ ꯑꯗꯨꯒ ꯁ꯭ꯔꯤ ꯕꯤꯔꯦꯟꯅ ꯂꯧꯈꯠꯂꯤꯕꯁꯦ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯁꯦ ꯍꯦꯟꯅ ꯐꯅ ꯆꯥꯎꯅ ꯊꯝꯒꯗꯕꯅꯤ ꯕꯥꯎꯟꯗꯔꯤ ꯍꯥꯟꯅ ꯕꯥꯎꯟꯗꯔꯤ ꯂꯦꯞꯊꯣꯛꯇꯅ
คุณปักตาตาสันว่าก็ดูว่าสิดีออร์เรซีมในตัวนี้ไอ้ดี100% จุ่มแม่นหมดปีเจเลยยามนุ่งไงใจปาวงน่ะทำบิดว่าผมสิงตาจะบดามาข้าจะทศรักปอยน่ะปาวงสิยูเนียนมินิสเตอร์โอยน่ะไอ้คุยกีมาตมาดูดาเคนดรกีมินิสเตอร์ออฟสเตทคัลเจอร์Youth Affairs and Sports นะสิงบ่ไปบิรำบ่คุยขังจะหุยมาตมาดูดาคุยกี Honorable Prime Minister ไว้บิรำบ่ฮจุกติไลคิดระบาตลเบเฮริบาสไปนะไอ้คุยกีไลบักभारत अशिबु मालयमदा न्यूक्लियर की शक्ति लैबा दुगुम लैबाक अमा ओहिन्ना बगी अचौब वाखल्लोन अमदा मांगना स्टैंड तौदुना पाबुंग यावबा दुगुम्बा मिनिस्ट्री मंत्री मंडल सिंगदुना कन होना बिरंबा कोई खंगजावी पाबुंग ने यूनियन मिनिस्टर ओइरिंगैदा थेंगना बिरकपा दुगा अटल बिहारी वाजपेयी ना लेबिरिंगै मतमदा लैबा असिबु लमजिंगदुना मापांगन कनबा शक्ति लैबा लैबा अमा ओइना होनारंबा सिंगी वारिसु पाबुंगना खरा थंबिरम आइना मणिपुर प्रजा पुनमक अवसो लाइरिबा नंबोल केंद्र की प्रजा पुनमक्ता आइना खुरुमजरी आइना खंगन जनिंगबदी आइना यूनियन मंत्री ओइबसी अहुमलक सुरकप काबदाने आंबा 11 12 टी मचित ओइना काखिबनीना चही सांगदे अनिरक सुब कारकपदा अयाक भाजपाईबु माना nganगकपा आइदी सोमदगी लोकल पार्टी दे चटपने आइगी MP ani ahum suwanate aibu support tawinaba leibesu nate adubo aina bhaspa gi magi amna vision magi sangaba mien magi wangji ubada mangonda support tawi adubo mag mi amada poduna gabango gi wari le koi vote piro do la pen gi dana speaker na mala design tawbadagi nongalaga ai bhaspa na NDP de yawro haidana ai si kaure ai yawre magi madagi mabumna poraga mangna kolunglam pakta mangna bhason piba chawbaji bu kahalo mana pine haibiramba madugi mapana I samjan jarabada ahumlak suba ka bakanda bhaspaina majority oidna 2/3 phangduna sason tawba matamda aibu state मंत्री oina happy ai ipa mai tola manatragana MP amana aibu मंत्री oilo haibina leibanate Basmai aibo state मंत्री हापगा आइवोना पुहनबसे असुकी मतिक फ्री होइना इंडिपेंडेंट होइना मागना आइवोना पीबा पोर्टफोलियो सी आर्ट एंड कल्चर यूथ अफेयर्स होजिक मिनिस्ट्री अमा मोइदना चाउना लेयुसिरा आइवोना यूथ अफेयर्स पी स्पोर्ट्स पी अदगे मो कल्चर पी अदगे फूड प्रोसेसिंग पी अदुमाइना माना असुकी मतिक थाजन थंबे आइना नुंगाइजबदी भाजपागी अथैनते मागी थौना माना कंट्री असिबो डेवलप कंट्री ओइनबैदमक्ता सेमकलकपदा मांगोंदगी तमजनिंगाय ओइबा याम लैखरे नरेंद्र मोदी नोजिक तौरिबसे भाजपाइना तौरबदु खुदुंग इनबने भाजपाई जीना गांधी जीना हाइरमबसिंगदा मदुनी चथनब होनाय खुदम ओइना अमनि रंग हाइजबदा माकी थौनासे नोंगमा नुंगदांग अथेंबा बारो तारप कांदा मांगना अखोगी हॉटलाइन न अमले मंत्री खैगी मदु खिंग अबदी पीएमओ दैने खंगबा पाइखो लोकाना चावजे पीएम न होजिक लाओ हाय माइगिदा मयाम फमदौरी बारो तादो मतमदुरा आई हौगतलगा गाड़ी टोंगा गाटपोर चले मयाम फममे आइने यावबो फंगिबदी करिगिनो अयाक दोल अमगी प्रेसिडेंट होरे आई अमत यावबा दोन मीमत काबा दु ओइबनिना आई यावबा फंगबनी माना आइबु कौबिरक्तना यावरे करी हारे हयेंसी पोखरानदा कयारखना सादना लोइरबा लैरबा न्यूक्लियर दु टेस्ट तौनबगी दमक्ता मयामदगी एप्रूवल लोबा मागी थौना दुने अदुम तौदुना माना कनामदा ताकथोमदना अखोय बारो मतुंग पोंग अमताबा कानदा चटलगा पोखरानदा न्यूक्लियर टेस्ट तौखि US na akoida sanction toy gari ki taamdana tawbano haibagi amu handna pokran amuksu test toy moina hairasu sanction du no sanction tawge tawroi to oda masi madugi khanna ba dugumba aruba sida ayo phangjare amu ani sura panbada same thing barota ga do poni taramu walinga de khinge hotline chi alkari no hankar hojik lao pham go la lei haidana अखोई चले फमे फमगा माना हारे कारगिल वार डिक्लेयर तौब तारे मदे यूरोप में
आर्मी की चिप यारमे एयर फोर्स की यारमे नेवी की लोइना सुरे मयाम फमगा स्लाइड टू कापगा उल्ली मोइना मथक्ता लेखिबा अखोइना मखादा कर्म तौबसिदि वार तौदरदि याररोय डिक्लेयर तौदरदि याररोय न माना हाइबदा मयामदु येंगा यारे मयाम कौबनी मददि यावजबा फंगबा मद वारेब लौरगा ले कैबिनेट की वारेब लौदोरिमने खोइ थोरा कैबिनेट वारेब लौरा कैबिनेट ना राष्ट्रपति दा पीरगा परसेंट पीरा परसेंट डिक्लेयर तौरिमने अदुगुम्बा कारगिल वार डिक्लेयर तौबरा यावबा फंगजरकपा मागी थौना तौगिरबा थबकसिंगसे भाजपाईगुम्बा लेरोय मागी थौनादुने होजिक प्राइम मिनिस्टर नरेंद्र मोदी ने तौरिबा सिसु लोइसलकपदा पाउं हौजिकी मतमगी राजनीति वाला सिंगा पाउं होइना तौबिरकपा मतमगी राजनीति की ट्रेंड दुगा अहोंब खेनब खरा मतम से कुइना गैप लाकपनिना लैगनि हेना खनजै हौरा इबा राजनीति वाला सिंग हौजिक राजनीति तौरिबा सिंगदा मतम सांगना राजनीति की लमदा खोंगदाबिरकलबा पाबुंगी एक्सपीरियंस तगी येंगबिरकांदा करी करी सजेशन अपील तौबिनिंग बलै अरोइबो होइना खरा थंबिरमबो आइना मियामदा तुंगी मिरोलदा हाइजनिंग बसे अखोई हार्ड वर्क हम्बल ओइबा मसे कौविदबा तुंगी मिरोलना प्रजाना हार्ड वर्क से करिनो पैसा तानबगी थिका तौबगी नत्तबा आदा डाउन ट्रोडन द कुमधरगा लौमीगी कोऑपरेटिव सिंगी अमसुंग कल्चर की तौजरिबा मयामगी अदु वीकर सेक्शन दा लेरिबा नुपी सिंगी हार्ड वर्क एंड हम्बल कंपेंशनेट ओइबा को मसी लहनबसिना खोइ ख्वाइदगी फजबा अदुगा मदुना तुंगदा लेपाक असि सेमबदा यामना मरु ओइरकनी हाइबसे खंजे आइना रोइबदा हाइजनिंगबदि अयाक पद्मश्री अवार्ड फंगबनिना अइगी पुंसी से कथोकजरे अदुबो इलेक्टोरल पॉलिटिक्स तदि अइ तौजररोय भोट लेपजररोय अइदि अइ लेमहौरिबा पुंसी खरसे लायरबसिंगी लौमीगी कोऑपरेटर सिंगी कल्चर द तौजरिबसिंग मयाम अहलमनगी अदुगुम्बदा कथोकजरगा अइगी पुंसी अरेबसे सेवा तौजगेदरा अइ हुजिक लिंखचरी मणिपुरल वाटर लेरमबा पंडित दीनदयाल उपाध्याय इंस्टीट्यूट ऑफ एग्रीकल्चर एंड साइंसेस उलो हाइबा मसे पंडित दीनदयाल की ममिंग द थोलगा लिंखचरे यामना कन्न होनदर चाही तरुक सुरे असुमाइना अवार्ड पसे मसिगी सेवा तौरगा लेजरगे आइडी आइ पुंसी से मियाम की दमकता कल्चर की दमकता कथोकजरेगा लेजरगे हैन खंजरे यामना नुंगाइजखरे ngasi pawungna sinma kaya ama kaithokpiraga all india radio gi station asida lakpiduna studio da khoiguna bagi tanja pibiba aduga asoba thabuk thorom kaya masakna reba politician amoina pangthokpirakpagi wari tajaba nungaijei pawung mingoina mukka swananga charabada Shri Thounaojam Chaoba singbu Agaswani Imphal gi maikeidagi amukka swanna thagachaba du phongdokchari naina so aroibada Akashwani na aibu koviruktuna aigi ningjaba aigi leijaba khangjaba kharadang prajada khudon toba haijgadra khanganjaba phangbase masigidabakta ai punsi chupada Akashwani gi leriba asugumba staff mayam director leriba mayam puramaksibu laman tonsanjare mayam puramukku khoramjari jai hind